Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lobirasi Ngamba 13 suba tangka Pau pumba amata chithadana lauribani Ngamba luhongba naksilakpa sida yaifarelna thoibagi da changki haiba paudu tabada office dagi thabak pumba langthoklamlaga magi angangsingdu puduna thoibagi yumda lai Thazadana mana lakpa ubada imungi miyay singdu ngakni yengnakibani angang singbuna mapanda thanaba mamatung Ngamba imungda changaktuna mayamga lunyana fami Priya cha semo Thoibana magi nupide yengduna hairai Priya su Ngambada yengduna ngahak phamamu koibungo ima phasemake Pani Thoiba Ngambada yengduna kai matangi oirabano Awat apa kai lagi hangi haidan lakpani kaisu thoidopa awat apa leitabra leitre adugidi mabunga igana loina sinlangi thoibasu mayani haiduna wa ngangbadi koi leinariba status aduna Ngambadi masagini wa ngangbada ngamhai tawduna ngangbasi Ngamba mamitu koilei leiduna kadugi kachin koya sinba thunna yengna tapna hangai magam ta unaraga wari masagi yagadra Wahang hang balurakpada thoibidi yengai matakta imanaba malakpagi kakhatkibani moyani wari sarangani oh amta kauthorakera Bradenna kaurugi khanna hogalakpada yaifarelga sanaga kumtharakpadu ubada amuk famthai anidu chungchung lakki haina tawbadu Ngamba famduna lerambadu ubada chapchap lepi Ngamba susuktuna yengi yaifarelda thoibana machada yengduna Lao nang amuk ta unage hairi Sanadi mihun chongkhre Ngambane yaifarelda yengiba mityengdu ubada Mapana lao haina kauribadu changsinduna wari saruba staude aduma machi lengda leptuna lei Ngambadi sum yengambadagi hogalai aduga makut anidu pocket ta humjinduna tiles mathaktuda khunguptu makhol thokhanna thangduna tapna changsilai Yaifarel machi lengde adumak lepi thoibaga burden gadi kaino khanna Ngambada yengi sanasi yengi Ngambada kari khongthang thangakpa or hairakpa haiba wakhalsida leitafam khangdana Ngamba humjiliba makut yettu tingthoktuna jimbal nakanama hafet chingduna noklaga Hai Yaifarel di tasengna Ngambagi mawongda gyan mangkre adubu thoiba khoigi mamangda karisu tawdaba saduna makuttu tingthoktuna Ngambagi makuttu soi Hello Ngamba Yaifarelgi makuttu yamna chetna paisinduna khonthokti hongdana ichamchama mawongda Sida kaidobala amano Kai awada pahang balakani Kai thongnage aigi nupigi munga Bradenga aiga tinabani Ngamba paishilamba makuttu tapna thadoktuna makoktuna maga Oh hauziti chaladera Yaifarel Ngambada yengamba mamittu khazik leithoktuna sofada famliba thoibaga Braden gada yengai Khumaktrabaduda Ngamba Yaifarel na leplibadu nathaiduna tungda lepliba mabu ngasaidagi mamit kupta akiba mityengna yengliba sanagi nakta changsilai aduga hairai As your man, I want to give you something before our marriage. Can I give it today? Braden do famlambadagi hogalai aduga ahumdugi manakta changsilaktuna hairai Fazana famaga oina tawse warise lao hanamta famse Mana tawduna mayamdu loina famali Ngamba thoibada yengduna hairai As your son-in-law, ay kanamta request tawzige Hayo Luhongba numit 10 khakta ngari invitation ayamana loina chatpa hokrabani luhongdri fawbadi songi chanupibu atopa nupa amataga unahanbiganu Thoibaga Braden gadu hairaiba waduda Ngambada thamamba mityengdu leithoktuna Yaifarelda thamai Yaifarelgi mityengna Ngambada sanagi mityengsu Ngambada Ngambadi thoibada yengduna wa makatarai Aigi luhongba sida thokhaningdaba thodok thokhanma pamdaba maramna aina hana mangjauna haibani Karigumba soibadagi aigi luhongba sida thokhaningdaba thodok thoba aidi tumina leiroi Mayamdu wa haifam khangnadre Ngamba indirect oina hariba wadugi matung inna thoiba amadi Bradenna Yaifarel mangonda aranba wakhal khanduna yumsida khongthangjilakpra haibagi chingnaba mapoe
mayamna adumna leiringai tomthin changai thongjin de leptuna tamba am changake Ngamba mamai leiduna tomthin de yengai kaidore call ama lai emergency ni Ngamba mayam don sinduna excuse me Haugatuna mapanda thokre mana haugatuna thoki baga priya chapuduna changai mayam tumin leinabadu ubada Kainu kaidorage ibungona kadom chatkraba Thamu masida mapanda call ama lakpagi thokibani Brother noina khumai priya se chadu table mathak ture thamduna famtharai Ngaihak tu mayam du tumin leinei minute manga rongi matung ngamba changai mayam gi maithong gi expression du haifit yengaba matung mana hana famlamba mafam duda changsinduna famtharai aduga thoibade yengduna hairai Pre-wedding photoshoot amatanga toge haina khali aina date pudi fix tawkhrabani aina somda paw ama pina ba haidana babada su haikhrabani paw si yawbirabra kamai tawbano ibai na ingonda hairakhiba laikre ibai na hairakhiba gi matung inadi hayengi mathang se tabra photoshoot ta tabani aina maduda senaba dress khara designer khara haikibani adu amtang apam pam da yengbudu maga chaningba adugi lakpani ise chatminaba yagadra Thoiba machanu pidi yengai sanadi yaifarel di yengduna leirami yaifarel na suktuna ngamba da yengi thoiba matin kut yothai aduga machanu pidi yengduna hairai Icha sana chanaba loshiluru Mayam du thoiba gi wadada thoiba da loini yenglai thoiba machanu padamuk yengduna Nachanse mathanda chatpa nungaru nanga puna chatminaru nangsu loshiluru Hoi baba Braden hogatuna thokre thoibana machanupi busu loshiluro haina mityengduna hanjin hairakpa duna upai leita yaifarelda amuktang yenglamlaga magi kada chatkre leiriba mi pumbaga mityeng minok senariba ngamba yaifarelna thamoi kaina changkrebi sanadi yenghoba mityengdu ubada machinbalna kalama faigatuna noi yamna karimnaba manba minok ama Yaifarel upai leikidre mapangal thokpa yaba matang su oikidabana ma tumina dum lehore Braden galoina na sana ngambana tawduna chatkre Yaifarel su makhoina thokibe kan kanadana chatlage haiduna chatkre Mayam loina chatna khraba matung priya mapuroibada yengduna hairai Karigino nachanupibu hekta thadokridoba masa yawdrasu bungo tharaga adum yenghalasu yabaduda Priya Wasi yamna ludori Bishumani sukchinduna mathasana hairai thoibadu Kaidorage Nachanupi se cheksina seno nang aisu chopa tamba ngamdi chopadi tokro nachagi punsida yaifaba oiroi aduna nachabu cheksina seno Kaidorage hamitamo Yaifarelga aikoi sanaga mari ama leinabagumba tawi madu ngambana khangba mali aina sum khanbada Kaino haisibo Thawoina tawba mi yawri ngamba hariba angangduna tawribadu tawge haibata ngamba imungni aikhoigi imungdi lairadana makhoibu panaba ngamgadaba Manipurda leite aduna khantabagi pangal watliba nachabu nangna cheksina senagadabani ai ibungoda su wari sage masu wase khangandaba yadabani onthokna ludorida tawrise kaigino mana khanjaba leiraga atopa nupada muk chelure Luhongbasu yare matam lepirona amuk lephalle aduga hujikpu thorang pumba langba loiraba matamsida aikoi pumnamak chopnaba tawribase karigino haiba aigi chase onthokna wakhal thelida ko Priya adumna chinta tawganu tapne ingna hairaga ningthina themnaba taw angangdi thembada yadaba leitabani luhongba se karigumba kairabadi aikhoigi imungda natana nupa mayumgi imungsi yauna chopka dawribani makhoina tumina leithidabusu leiti Matung taba nachagi punsida nungaina leiba ngamoi makhoigi imungba singnaduna aikhoina hojik leiriba sigum leiba ngamoi aduna nachabu nangna wakhal tanaba ningthina hayuko Tamo aina haibabudi mabungna haibani hena phani mabung boina haihensi maduda yada yadragana aikhoi miyam tawraga muk hairasi Hoi adumai tawrasi Mamaga mapaga na haiduna Braden su leinariba warido khanghalli Braden amaromda magi marupu sauningbani adubuma Yaifarelda wa amatadi hairudri adugi mahut machangi khongfam hongnaba oina ningthina themnagi khalle
Numit kharanidu kanasu kaisu hainade sanada makoina jingnariba adu chumbra natraga lanbra haiba wahangsu hangde adubu jingnabadi nongma nongmagi hengalai. Chumme makoina khalubadu haibadi thamoida loina chekna thajanarabani asingba mamit makna udaba mana makna tadaba khak ngairabani. Pre-wedding photo shoot tawkhre spot mafam hong hongduna mit penaba sinkhre ngambana adu ada haiduna wa amata haide ngamba sanada magi magi thokpa adumak leine sanasu si pami pamde haiba magi oiba mot amata pide adumak iyada yare haibugum tawri yamna romantic oiba yamna close oiba mawong amata namde photo singdu photo du da yengbada khangi yamna close oiba natte haiba Chatpadi sanadu mabunga adumak chatminai tawriba mawong du da Braden na lainariba maridu hena jingnaba ohenbani Luhonggadaba numit mangani da ngairaba matamdani sana mabungi kada changai. Dacho. How, ay bathroom dalay kadoragi chan. Babana poche waibagi chedo amta piyo ye. Oh, ay table dalay ho bane. Sana mabungi table lariba duda changsinduna chedu thirei. Braden gi phone du table manak duda charge tawduna lairambadu ubada bathroom room da haifet yenglaga phone du charge satoi. Thamliba pattern log tu hanana khangbana fat hangaga contact list changaga yaifarel gi number du magi phone du da namduna save tawshili leirabu chan ngangna bathroom thong hangdorak padida sana khangboi kaiboi power button da fat namaga muthatlaga thanamduna table da leiriba che du pairaga leire Braden chu towel duna makok tu teithok na sana na taha thokibadu yengduna lehawi nungdang ni sana magi ka da changai chak ising toknaraba matung mayamsu magi ka da loina changnakhrabani phone de lokthokduna ngasai mana save tawkiba number da message ama thai tahefa aini sanani nangkai da lege Message to halakte direct message oina thabani call toge hairabasu mabunga room thangnaba oibana wari sabada takidra khanna tawbasu ngamdre ngaihak phone du yengduna reply ngai adubu halakte reply du sana call oina tawshili full ring chatladu fawda phone du pairakte sana call du kaklaga message ama muksu thai tefa message halo Fana kuina laira fawa message reply lakte sana khoirangi masadu leitana leiba ngamdre amuksu hanjinduna call tawi ring tatlamdai duda receive tawrei handakti Hello Melei noina parei call du sana khonjal piksinduna tapna hairai Chemele dayai falai tro kanawi birabano call tawi sibo Je aini sanani Dahai fam ta pahalo athu bagini kita thubi roche Sarde sumdalai ki sana mahozi wari sana banu ayari che please am ta pahan biro emergency ne hidak ngauri sana che oi sanu adum pahan biro phari ngahak ngayu ko ngaina makut ye ki khubi khujindu mayana kakak chiktuna lei meleina phone da haibidu matai Sir, sanana thubagi column tapairo hairi. Yai ferel na marol ifai na hybrid sanatai. Kana sanano. Sir, Uncle Thebigi machanapi sanani. Krok lawa makola mataraba matung yai ferel na kaurai. Sana. Daheva, nangkai dalage. Ay imanaba singa punalaye. Lundu kra di fai haibabu ngangi badudi gyantana ngangma mali thangnaba kada sasa tawagi makol tabada sana khonjel du hena pikshinduna hairai message halo ai message oina tharake wadu haiba loibaga phone du kai aduga message changduna message ama thai daiva hauslao nangkai da leino ai ka da leye thoro ai hozulagi Thuro, ay kita ngaramagi. Lai. Sana phone du mutalaga upudu makol thokanda tamna hangdoktina fi machama lokthoktina fi duna makokta kupsili. Makhong na tongliba chapal du lokthoktina makhuna pairaga sana kadagi thorai. Mabungi karom da haifet yengambani thorakpagi samil phangdabaduda adum kumthare e makhada.
ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯊꯣꯔꯛꯏ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯌꯦꯡꯂꯒ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯒꯦꯠ ꯋꯥꯡꯃꯗ ꯊꯣꯔꯛꯏ ꯀꯥ ꯍꯦꯟꯅ ꯒꯥꯔꯤ ꯆꯤꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯈꯔ ꯈꯔꯗꯤ ꯆꯦꯜꯂꯤ ꯁꯅꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯝꯃꯤ ꯒꯦꯠꯀꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯖꯨꯕꯥ ꯀꯨꯁꯨꯝ ꯄꯥꯝꯕꯤꯗꯨꯒꯤ ꯍꯩꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯦꯠ ꯃꯃꯥꯡꯗꯨꯗ ꯈꯥꯝꯃꯛꯏ ꯁꯅꯥ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯌꯥꯏꯐꯔꯦꯜꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯉꯛꯏ ꯗ꯭ꯔꯥꯏꯚꯔ ꯆꯠꯁꯦ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯍꯥꯏꯅꯔꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯌꯥꯏꯐꯔꯦꯜꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯁꯅꯥꯕꯨ ꯍꯥꯟꯅ ꯆꯪꯅꯕ ꯇꯧꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯥꯝꯃꯛꯏ ꯉꯥꯏꯈꯣ